Malem pumbana sakhangnaribi Manipur gi chahi nauribi Licypriya kanguzamgi punsiwaribu Cbse gi English subject ki syllabus ta chapter ama oina haptuna tambiba hokrai. Child hero haina mingthon piduna Licypriya gi punsiwari asi page taruk sangna mahaki maramda sugaina nainari. Licypriya na English singani taragani panda Parliament House mamangda Khongjang changsinduna Prime Minister Modi da climate change law ama pass tawna batak shinduna mahaki climate change ki Khongjang changsin bahauke. English singani taragama panda World Children Peace Prize oiriba Dr. APJ Abdul Kalam Children Award fangkrabine. Masigi mathakta English singani kungani thoigi UN General Assembly disu sarug yaduna climate change ki matangda wangang kibi chahi nauribi activist amane. Mahaki punsiwari bu lairik tahaptuna inkhalakliba mahiroi singbo mahaki maramda khanghanaba hotnarakpagidamak chahi nauribi climate activist asina laingak puthagatpa fongdorakli.